Kanglup Amana Apunbagi Shaktam Thugaiduna Homeland Separate Administration ki demand Tourakpa Haibasi Achumba Asingba Warep Natte MNPF Pawasi Kanglup ki Maira Pawsi dagi Lokhatchavane Manipur si Kanglup kaya na pullaga semkiba laibakne aduna Kanglup sing punsinduna amatuway bagi panggal sagat minaduna laibak asi semgatpa ngakmina Haibasi ay koy pumnamaki thawdangne Pibam asida Kanglup Amana Apunbagi Shaktam Thugaiduna Homeland Separate Administration ki demand Tourakpa Haibasi Achumba Asingba Warep Natte haina lawe asigumba demand lakpa tarawade lemhauriba Kanglup singnasu tumina khaglairoi haina Manipur Naga People's Front MNPF ki taragani thoi suba mapo kumon thauramga loinanna lup asigi Secretary Publicity Thomas Newmaina media da thadorokpa cherol amana haire cherol asina hai ngasi MNPF ki taragani thoi suba mapo kumon thauram lup asigi General Headquarter Battalion amasung Station khudingmakta mapung phana pangthokre lup ki GSQ da pangthokiba thauramda lup asigi Chairman John Francis Kasung SP Kami Home Secretary Ruisum Hau Defense Secretary amasung Thomas Newmai Publicity Secretary na Chief Guest Functional President amasung Guest of Honor oina saruk yakhe thauram aduda party ki firalda ikai khumnaba utpa amade Liberation Movement asida thawaina pontha pikhrabasinggi mafamda Revolutionary Salute utkhe thauram aduda Chairman na MNPF po sembiba mapuna tekta kaidana loina bibagi damak taibang mapubu thagatpaga loina na Manipur gi miyam amasung Wesi alamdamda lairiba yawaloi lupsingbo Rising Day greeting pikhe MNPF ki Chairman na makhata na phongdoki hairibade MNPF karamna samgalakpagi amasung haukiba matam kayada thauna lairaba MNPF ki lanmi singna India Occupation Force IOF ki mathakta kayara kana landaduna maithiba pikibagi wafamsu phongdoki aire loinana India ga Wesia lamdamda khundariba ikhoiga amasung saksu manade India na lamdam asomda hiram khudingda tangdu laitana chawkhatpa laibak ama oina leheningde maramaduna India na ikhoigi lamdam asida tatana irang thogali haina phongdoki haire MNPF ki chairwal asina hairibade haukiba 2023 gi May 3 da thokiba wathok adu machin manawgi imungi wathokne aduna maram oiraga Kanglaipakta Separate Administration demand tawribasi tawbiganu haina appeal tawragle loinana hauji Kanglup masel gi marakta wakhal tanadribasi Kanglup mayamnasu tumina leitana sangdainana bohonagadavane Tripura gi Royal Section President Deva Barmana haikibada mapandagi kananasu laklaga nakhoibu kanbiroi Manipur da khundariba Kanglup punna phaminaduna waroisin purakadavane nakhoina mapanda natraga Delhi bungairadi wathogadu hena chawthorokani natraga henjilakane thogliba wathogasi Kanglup ani khakta sokpa natte Manipur da lairiba Kanglup pumnamakta soklibane maramaduna wathogasi loisinaba Manipur da khundaminariba Kanglup singna wathogasi loisinaba pambai theminasi hainasu MNPF ki chairwal asina appeal tawragle chairwal asina aroibada miyamgi mafamda amuka na ningsinglaglibade Aikoina India gi makhada lairiba makhai aikoigi lamdam asi tangdu laitaba chawkhatpa haibasi lairoi aikoina India gi makhada lairi makhai aikoi apangba taga ne aikoigi tungi punsida tangdu laitana chawkhatpa laibak ama oina hingninglawade India dagi ningtam labatata oiga ne maramaduna Manipur da khundaminariba nungsizaraba Kanglup khudingmakna masi khangna Manipur gi yawal ihogi khongjangda hena wakhal taminasi haibaga loinana amuka hanna miyamgi mafamda MNPF ki mapo kumon asina ing tapa nungayay faba oirasanu hainasu chairwal asina haire